ngasisu Imphal West District Magistrate Mediang Makada eviction drive chathaba matamda all Lambulane Foothpath singda ladai mioi singna Sumang Onthoklamle hairi Sumang Onthoklamle mafam sing ado police kya kanba section thauranga loinana excavator sizinaduna takthokpa hokre madi mafam kayada aerial expansion oina leiramba thingnabadage mapu singda hayeng fawgi manungda lawthoknaba khangalamkhre hairi nakalamromda TZ Higher Secondary Mayada Leiba Hotel IMOLESH ki MAPUNA feet taraga mga HENNA tile thajinduna footpath ni haiba KAOBAMAKHEI lanai mongda tile sing asi thajillamba thingnaki hariba tile sing adu lawthoknaba tawbada hotel asagi MAPUNA hayeng fawgi manungda tile sing adu lawthok sarage haijarakpadagi mioibagi minung se yenglaga tile sing adu lawthokhidre adubo karigumba hayeng fawgi manungda tile sing adu hotel MAPUNA masana khangna lawthoktrabadi kothokani hairi